Social media amasung newspaper singe update miyam gi mafam da thamjari ahanbada matam gi maru oiba I pawdagi lokhacharaga CC Purda kanglu masel irang thokle MLA gi yumda nomai kapsilamle ITLF ki secretary fanaba thiramle YPA gi president furaga thanamle hairi mathangda latest news da hojik serau makhada sariba thong asi advertising taunaba saba thong oiramle makha khara kumlaga thong asigi marumda atopa thong ama saba loikre hairi Singhat ki MLA Chinlun Thang gi mayumda sakhangdaba singna nomai round kya kapsilamle 60 Singhat AC gi Kuki People's Alliance KPA gi MLA oriba Chinlun Thang gi mayumda ngarang ahing nongyai matung pung 12 minute yankairom taba matamda sakhangdaba khulai paibu singna nomai round kya marum kapsinduna attack toramle hairi Pausi asina fangba paugi matung inadi sakhangdaba singna Surasampur gi jelhang lamka jau bengkada laiba MLA Chinlun Thang gi mayumda nongmai kapsinduna attack jathakhiba aduda MLA masamakti yumaduda laikhide sakhangdaba singna kapsilakpa nongmai maru mangarom yumadugi tongan ba mafam singda pankhi nongmai kapsinbagi pawasi fangbadagi khudakta Surasampur police station gi kangbu amadi Central Force gi kangbu sing mafam aduda sangsinduna thiba humbagi thabak jathakhi maduda yumadugi phagla mayada AK-47 ki kapthokraba nomai tokning manga phangba ngamkhi loinana Surasampur police na case ama register tawkhre hairi pawasina hai hojik fawba kari maram gi damakta MLA Chinlun Thang gi mayumda nomai kapsilam libano haibagi chapchaba amadi nomai kapsilakliba miyoi sing adugi masak maming khangba ngamdri hairi Thabak hapige haiduna tat pata loksin khiba senfam sing tha sigi manungda handokadabani KCP PWG Matam kuirabagi mamangdagi lamdam asida ising isawgumna senja thumjagi til changaba MLA sing lengaki aso asang amadi miyam marakta yamna malhanba geng khupu ama leire hariba geng khupu asi sahi kayagi mamangdagi thabak hapige haiduna tatpa tawduna loksin khiba senfam sing chatliba tha sigi manungda handoknaba aina thingkraba lalholu Kanglaipa Community Party People's War Group MC Unification gi PRO chingkhai nganbana ngasi press ta thadorakpa cherol amana khangalakli cherol asina hai loksin khiba senfam sing masana khangna tha sigi manungda handoknaba khangalakpaga loinana madugi matung tarakpada party sina pirakpa chairakta hana habide habiganu Lup asida khudam sangdam yawba case sani gi mathakta leire loinana lup asi anti corruption wing semduna awangba thakta yengsilagani What hoba case lerabasu miyamna lup asida khangan birakpa yagani haina serol asina hairi